ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Manipur University da hingde red chatakhiba adu complaint toropagi matungina pakhathiba thabakni haina Chief Minister na phongdokre Miyam gi thabak tawbada hena khudong chana na police yauna public servant singda sijanagada gari humfu mathoi mari lainaba singda khutsinakre Amasong Imphal Jiri lambi gi makru thong manakta khutlai paiba singna gari kunlom lut tawkre driver ama phakre Kurumjeri has to be Pau meeting Tabiri Basing, Taramnok Jerry Hoji Pau Sanon Visit. Manipur University da ahing the red Chatakiba adu complaint Toropagi Matung in a packet kiba tabakni, Ayan Gimidiang Dadi Mahiroi Amadi VIP Haiba Kenabakarishu Late. Lady Bay Shua say to Bamatam the Lushina Bhotnari Haina, Paumi Singa Unabada, Chief Minister and Birena Fundo Cray. Why we are delivering in person? Kanago makarna karino go mengi gari bi udu in person please have gari mayam on peak red in record you will find many back library issued gari bi the gari thung the amatale ramon but mogi khutta yogde is the yogi khutta is the shigi khutta or shigi khutta yogde why internet ki merit and demerit ani nahi na yes merit yam na mashi yogde yaar demerit Nata isada ba miyam na mawang phamakanda hojik su yauri amani hekta jati mabu hekta aroi bida sairak aroi bida ngangak ba aduguma pon mayam se masigi prevent ong na university su thoi ba sengba sina karino tawgodo dibna karino se public concept la na la kari do rubudi la ino si kanam ta khangna be aduguma du gi prevent ong wa se ko ma gi am tangai khadro we aduna adu jo hojik normal si la agadi Lengak as na mayam gi thabak tawbada hena khudong chana na ba police yauna public servant singa sijanagada ba gari humfu mathoi Chief Minister na mari lainaba singda khutsinna kre ngasi first MR Parade Ground da pangtokpa thoram aduda Consumer Affairs Food and Public Distribution Minister Karam Sham MLA Y Surchandra DGP LM Khawte police amadi civil gi makok thongba kayasu sarukya ke Thorong mari lainana Chief Minister N Birena police yauna department kya gi mari lainaba singda ngashi piriba gari sing asina lenga na chinga madi khumgangi kachin koya yauna miyam gi thabak tawbada hena khumang choksin bangam lagani civil servants sing asi lengak asigi yanglen saruni afaba lengak purakpada connectivity amadi communication yamna maru oi Manipur gi lambi thongi fibam phagatnaba flyover bridge ani saragani amadi ring road semlagani masigi damak Asian Development Bank na sentang piraknaba ayaba leire haike SDO Bangai range number 10 SDO Long Mai 15 SDO Paibung 15 SDO Song Song sorry why we are delivering in person Kanago makarna karino go mengi gari bi udu in person please have gari mayam on peak red in record you will find many back library issued gari bi the gari thung the amatale ramon but mogi khutta yogde is the yogi khutta is the shigi khutta or shigi khutta yogde why madu thile ro de yar madu thile ro de koisi an vintage tip oiba politician oilo gine ko tisu thining de tisu thiroi if we want to change should be started from ourselves. If we ask something for change, we should start from ourselves. Akhoi dagi change oba hawraga mingon nang change owna habidi yaroi. Imphal Jiri lambi gi makru thong manakta khutlai paiba singna gari kunlom lut tawkre driver ama faduna pukre thogdog asing arang numidang pung 8 makhairom taba matamda thokibani ISTV news na thogdog adu gi matang na phangba paw gi matung inna gari sing adu Jiri bamdagi Imphal tholakhibani hairi tongan ba potlam puduna lakpa gari kunlom aduda sakhangdaba khulai paiba sing aduna nongmai round kaya kapsilaki hairi
ꯃꯈꯣꯏꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯑꯌꯥꯎꯕ ꯁꯦꯟꯐꯝꯁꯤꯡ ꯑꯃꯗꯤ ꯃꯣꯕꯥꯏꯜꯁꯤꯡ ꯂꯧꯈ꯭ꯔꯦ ꯁꯤꯃꯦꯟ ꯄꯨꯔꯛꯄ ꯇꯥꯇꯥ ꯒꯥꯔꯤ ꯅꯝꯕꯔ AS11DC 6180 ꯑꯁꯤꯒꯤ ꯍꯦꯟꯗꯃꯦꯟ ꯑꯃꯗꯤ ꯗ꯭राꯏꯚꯔ ꯐꯨꯔꯝꯕꯗꯒꯤ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯒꯥꯔꯤꯁꯤꯡ ꯑꯌꯥꯝꯕ ꯇꯥꯌꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯈꯤ ꯀ꯭ꯋꯥ ꯃꯅꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯇꯥꯇꯥ ꯖꯦꯅꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN06L6432 ꯒꯤ ꯗ꯭राꯏꯚꯔ ꯑꯔꯤꯕꯝ ꯁꯟꯖꯤꯠ शर्मा ꯆꯍꯤ 63 ꯑꯄꯣꯛꯄ ꯑꯔꯤꯕꯝ ꯕꯥꯕꯨꯇꯣꯟ ꯖꯤꯔꯤꯕꯥꯝ ꯗꯤꯕꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯁꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯈ꯭रे ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯈꯪꯗꯕꯁꯤꯡꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯖꯤꯔꯤꯕꯥꯝ ꯆꯪꯈꯤꯕ ꯒꯥꯔꯤꯁꯤꯡ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯒꯥꯔꯤꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯗꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤ Manipur University bu Lanbung onthok piganu Fajin kiba Maheroi amasung Ojasigi Maral Karino MU da tangdu laitaba fibam ama hanjal hanbiu haina University asigi hostel la leibi Maheroi sing amadi day scholars sing na MU gi campus ki waiting set wakat khongjang changsin khre Maheroi amana Maheroi sing bu hostel manungda solon sinduna thambi baga loinana hostel gi nupa staff sing MU manungda changhandaba Maheroi sing hostel da kari chagani fibam asida karamna lairik pagani Oja amasung Maheroi Fajin ba kari wakhalono makhoi bu thadok piduna MU da mahosagi punsida hanjal handuna larik tamba fangal hanbiyo haike ngarang numit chupama akhoi gi campus sida police mayama thomjalaga lei state khatana te central force mayam lei mapan thohande gate khuding gi police na nga aga lei aduga mapan dagi changakpa akhoi kuksing akhoi gi pai ribo oja mayam changkhalakti ba kari gi no base akhoi sibu terrorist laba moni tawrise khoi yam pen reboji ta sinara gadi akhoi demand di kemtana te oja phagi basing oja rang ko ta phuthoi oja jingje kari ki tamakta oja do ko ta phuthoi no ba khoi oja singna mi halubra ka doru bano ba khoi yam pentre Ministry of Human Resources Development Manipur Government amadi University Community ga yanakiba Memorandum of Agreement ki matung inna Professor W Biswanath Manipur University ki hojiksu Vice Chancellor oiri haina musuna fongdorakle MU ki Chancellor ki instruction amadi ayaba matung inna Professor Biswanath pu VC in charge on extension P ki bani masina maram oiraka mushu muta amadi musana Professor Biswanath pu VC in charge oina sakhange Center masung State Government na AP Pandega loktuna raga Professor K Jugindrobo VC in charge oina khanba MU community ka kaidongai de yaba ngamloi process in daba arbitrary appointment asina charang na ba ama thokhanduna Manipur University ki mahusagi fibam thugai biganu MU da thokliba charang na ba khudima state amasung center na loktuna raga ohenbani haina maral siri musuna pande lokthokpa haiba firep adu hongba leite Professor Jugindro amadi sam kesona chatharagli ba thawong kaya asina hojik chathari ba inquiry asi free and fair oiba inquiry amani haina musuna lobo ngamloi haire Manipur University sibu war zone on thok laga akhoi gi Manipur lagak sina khaliba makhona tawni ba Manipur University da makhona taningi ba posi karino ha base asi so ai ngasi ai question thamjage adu pali ba sarkar sina akhoi gi Manipur University bu muthatlage ha ba matagum changsi lagni ba thong sida akhoi gi Manipur University gi faculty khara masida support pi ra kholaga tawri base faculty moi gi di Manipur University sina tabra Manipur University adu ya thugai ma pamisi karigino ha base jo ai thamjage Manipur University campus da security thajinduna chathakiba thawong democracy chatpa leibak amada tawgadaba thawong nati haina All India Students Federation Manipur State Secretary KH Rameshwar fongdokre Irabat Bhavan da leiba Federation ki office da pangthokpa pawgi mifam amada mahakna makhatana thawong asidi dictator military rule chatpa leibak sida chatkadaba thawong ni thawdok asina maram oiraga fajin khiba Maheroi amasung Oja sing condition amatta yaudana thadokadabani Asok apan nanglaba Maheroi singi daitya VC in charge ke Jugindro na pugadabani Pro VC khanbagi rule gi wangmada thokliba notice khudakta lokthokadabani University gi thokdok asigi matangda AISF Manipur National Council ga khutsamnaraga India gi president namarik chumba warol khangangani University da changchaliba khongjang AISF na mapung fana sagwatkani haire manungda tear gas na chim kapsan ba loina satra sing asopa nangan ba sat oja sing phara kanda akoi pugiba loina sing thong si assembly council mai ke di akan mung condemn tawi sarang mari ba sing asi khudakta mari na authority comment of Manipur MSRD na khudakta akoi waru shenama pora kadawni loina na thawdok asida fajin gi ba satra hai tare maroina koi oja sing condition amta yawdan thadokadawni loina na Asok apan singjigi daita se maroina pro BC ke Jugindro na pugadabani
Manipur Lengarna Manipur University ki wathok athupa matam da loishindrabadi miyamna changsilakpa khongjang khudingmakta herikona sagotkani hairi konung mamangda leba lupasigi office de pangthokpa pawgi mifam amada president Longjam Ratan Kumarna Manipur University da hojik oriba fibam asigi daita HRD ministry na pufam thokpani center na yamna hanthaba mityanga loinana thabak tawrakpada Manipur Lengarna chapchaba pakum pifam thoe amaromda MU wathok kamari lainana internet service thingba asi maram chade athuba matamda internet thingba gi firep handok piu haire Manipur University की community द लेरिबा मरुएना ओजा सिंगना Manipur University Act 2005 को मागी ओइबा मिगियंग दगी वहन थोक पिनरगा मसागी काना नबो होनदना मिसंग संगा अमदी फुरुप कांगलुप खाइदोक नदना अखोय अमत ओइबा इहो ओइना संजन मंगमदना ngasimak अखोय मयाम उमिनरी बसन समाय तौदना Manipur द लेरिबा अखोय मियाम से अखोय की तुंगलम चक्की अमदी ngasi gi namakta apunbagi phibam haibase सुलै लेथबा माना थोकवा मसेत मकाई ओइबगी फिबम लेबसे मसे अखोय खुदिंगमक खंथमिनसी Vice Chancellor ki issue da leibak irang hohandanaba athuba matamda warashin puraknaba Siva Sena Manipur State ki President M Tombina appeal tawri Babu Parada leiba party sige office de pangthokpa pawgi mifam amada mahakna makhatana MU campus ta numidang athengbada force changsin-duna mahiroi amadi oja sing faba thawong yaningde fajin kiba mahiroi amadi oja sing khudakta thadokadabani University ki issue asina lamdamashi ki maruoiba issue kaya nathainaba silabra issue asida politics pushin bigano mahiroi sing aki akhang yaudana lairik tamba fanghanbiu haike akhoi sigumba MU gi yamna pikpa principal amkhaki wathokna Manipur ki leiba toan ba issues mayam se nathai na ba tawribra haiba ma aikhoi da khali masi tasengna thoktrana bo hona bio MU ki issue se rajniti rom na pusanna da ba aduga tasengna akhoi ki chaubuna tawragana chaubuna dandi function tumuna tawragana tumna dandi function masai neutral oina amtang akhoi ki MU se amtang hinganna ba sakasana hona bio Security Force na Manipur University da chathakiba thawong Manipur University Community ki Joint Action Committee ki mifam na kanna yaning da bafungdokre Security singna Girls Hostel da fajada ba lol season nakiba laibak tibani mifam aduna munna khanaraba matung Manipur University da hojik ohelagli ba fibam PG examination amasung admission ki thabak thauram sing da apan ba piriba sigi director Professor K Jugindra amasung IGP amana luching ki ba state security na pugada bani Professor Pandebu ngakthok na ba center amasung state na pukcha sing da thogdo asi ohelakpana MUgi irang hena kansilagli basigi afafata makoina pugadabani fajin kiba mahiroi amasung oja sing condition yauduna thadokpaga loinana fanana bhonariba sing khudakta lepkadabani haire Mathematics Department yani shubama sungmari suba semester gi mahiroi singi oiba mifam amasu pangthoktuna police na hostel changlaptuna chathakiba thawong kana yaning da phongdorakle hojik oiriba fibam masit exam togani haribasi maram chade oja sing amadi satra sing fakiba fubadagi sokliba sigi marakta exam togani haibasi yabangamloi oiriba fibam masi chapchaba tangdu laitaba ma halaktriba fawba Mathematics Department gi mahiroi sing na exam thada bahaina warep nare mari leneba authority na fajin kiba oja amadi mahiroi sing athuba matamda thadokpiu haire Security Force na changsin duna chathakiba thawong yaning da phongdok na North East Forum for International Solidarity Nefis na ngasi leibaksin batung na khongjang changsin khre University asi miyam gi ohenabagi damak civil society khuding mang na khongjang hena kanchinaba appeal tawre forum asi gi activists na ngasi Delhi Chandigarh Assam Hyderabad khongjang changsin ki Delhi da Krantikari Yuva Sangathan ki activists sing na sogatuna sarukya ki Chandigarh da Manipur Students Association Chandigarh ki members sing su sarukya ki Manipur University ki fajin kiba mahiroi amadi oja sing condition amata yaudana thadoknaba Women Association for Socio-Economic Development na takshille thawong ase democracy bu masak thihanba right to education bu khongawnabani fajin kiba mahiroi amadi oja sing condition amata yaudana thadoktrabadi miyam amadi university community na changsilapa khongjang da lup asina saruk yagani haire Security Force na Manipur University chathakiba thawong Manipur Pradesh Trinamool Congress na sukana yaning da bafungdorakle fajin kiba mahiroi amadi oja sing athuba matamda thadokpaga loinana MU campus manung dagi Security Force khudakta loktokadabani haire
Hojik Manipur University da lengak asina chathariba thong asina lamdam mashigi education system amadi democracy ki system da chawna akaiba thokhanaba machak amo ehele haina veteran politician Okram join phongdokre wafamasi ngasi thangmaiban khomdram salungba lekai da leiba praja gi office da paumi singa unaba amada phongdokhibani paumi singa unaba du da praja gi convener Irenro lechongbam amadi praja gi thopuba kyasu sarukya ke veteran politician O joina makhatana Manipur University kananaba amadi hojik thokliba wathok asi loshinaba gi matangda warashinama puraknaba lamdam masjid ladiba civil society sing political party sing amatto oina chatminaba matam oire aigi magi haiba wakal thadok piduna mahiroi singi khallaga ekhoi puna thabak tawminarase fajan ki boja sing mahiroi sing condition amatta yauduna thadokadabani ngarang thokiba wathok asigi matangda mapung faba inquiry committee ma semduna thidokadabani hojik ladiba fibam asi asumak chathaduna leirabadi manipurda mahi masing tambagi lamda amadi miyamgi mihutna sasan tawbagi fajaraba chatnabi adu soidana mangkragani lengak asina dictatorship ki mongda chathariba thabak thawong sing miyam hopna thengnaminarasi haike ahingdagina hujifawda chathariba tangkakche masimakti karamaina karamna thokibano haibadu thidokadaba polamne ana imadusu ai faw sigi phibam jina sum chatharagadi manipur gi akoigi education gi lamda manipur gi akoigi samaj gi ijata amasung manipur gi democratic natraga political system da sound ohung balakadaba saffronization dictatorial rule of law amadi sambidan leitaba leibak tama state tama rule torpa aikogi lamdam mama soidana werpa yai Prajagi convener Irenro Lechongbamna MU da chathariba thong asi military session amagi thawongni masi Manipur gi history da ahanba thogdok oigani thawong asina BJP gi lengak asi dictator gi lengak amani haibadu takle MU bu seize toksinduna military join ama onthokpa haibasi leibak miyamna akkan mamong da condemn tofam thoi chathariba thawong asi Manipur government amadi Bharat Sarkar na loktuna raga democracy bu manghana basin ba thawongni internet service thingjanba miyamgi kholaw namthana bahotna bani MU bu war zone ama onthok labanina Geneva Convention gi makhada awaba tarba mahiro sing mating pangpham thoi hauzi jail de ladiba mahiroi sing amadi oja sing condition yaudana thadokadabani natrabadi prajana miyamga loinana akanba khongjang kya changsilagani haike declared obugumani civilian population da adona sigumbaji masi intellectual genocide to katana tana saffronize to ge haibagi agenda propaganda adu katana tana manipur praja miyam da paliba sarkar sina landar pani democracy su thugai bani haibajima ai thamjaningi Mao Youth Students Organization gi chehigi thoramda Chief Minister N Birena Sarukya duna pangthokre Chingmairong da laiba Tribal Research Institute da pangthokiba organization asigi get together amadi freshers degi thoramda Tribal and Hill Area gi Minister N Kayashi PHED Minister L Dikosu Sarukya ke Minister Dikona Mao hariba furup asi yamna pikpa furup amani furup asigi loksing laiba khotnaba kanba furup ne Imphal City da Mao gi mahiroi kayasu mahi masing tamli mahiroi singna matam manghandana mahi tambaga loina issue natabada saruk yadanaba appeal tauke Chief Minister na makhatana mayang khangda triple IT thamnanaba sarkar gi policy leire Imphal da Mao market sananaba sarkar asina kan honare lamgi khudong chadaba khara leibadagi kaithel asi sabada matam thinthabane darkar leirabadi sarkarna lam leiraga kaithel sanaba hotnagani Julalen da sagaliba Mao hostel asisu athubada loshinna bahotnagani Mao da pangthokliba cherry festival handak chehidagi sangai festival manung chananaba Mao miyamna ayaba pibinaba appeal tauke mahakna makhatana khunda minariba furup khudingmak kana amatana thugaiba ngamloi haukiba nungainadaba kya leram labasu madubu kaukthoknaduna tungi mirol gi khallaga chakhat lambida changchen minase miyamna sarkar asibu thajaba thambiyu miyamgi apamba kaidongoida nathaiduna chatloi Manipur asi furup khudingmak kini furup ama khaktagi nate khwaidagi maru oiribadi khunda minariba furup singi marakta amana amabu thajaba thamnaba mathok tai haike like parapda kanana thinge no one sigi concept se fanatic ko kam ni kitab reality the ground reality da koi ekado practically min ubo potanga na American sarga Christianity country but adu da siksu lai roi lai like it Hindustan hairaga Hindu su lai Christians su lai Muslims su lai many things mai kai sanamai se pamayam su lai no one say nothing we should work together haiba wakhalo na maka Mao gi students sing aduga Mao gi people sing aduga Mao gi mothers sing women sing na yamaroi na sumaina
initiate tawirapuse masi state government ki side tagi aduga on behalf of the peoples of Manipur I from the bottom of the heart I na koi go I order tawi respect tawi. Patriotic Writers Forum Manipurda mamang chahi September thadagi leptana chatharakiba lamyanba hizam irabat ki mitam khongul liba khongchat loishinbagi thauram gi manung channa ngasi kumbi mayai sanglenda khiliba lamyanba irabat ki mitam nongpok sanjetbam kaibi mana ching imphal gi irabat bhavan amasung pisum oinam lekai de khiliba mitam da hekat lekat tamduna khongul liba gi khongchat ahanba tangka ki oina loishinkhre ngasi gi khongchat aduda forum gi patron member Dr. S. Manauton, President Yaskul Khwairakpam, Secretary Rakesh Naurem, Joint Secretary Dr. Uma Batisu Sarukyakhe. Indian Oil Corporation Imphal Divisional Office na Sinduna Swastha Hi Seva Cleanliness Service Drug ki makhada Kangla Manungda Lamtu Sengdokre Thauramadu Consumer Affairs Food and Public Distribution Minister Karam Sham IOC ki Divisional General Manager Amadi Professor Dr. S. Rajendra Patanjali Yoga Chingmairong ki Sanare Singsu Sarukyakhe Minister Karam Shamna Lunana Hingnabagi Wakalol Pokpa Haibasi Chakotpa Kunai Amagi Maruiba Mashak Oibana Swastha Hi Seva gi makhada Lunana Lainanaba Drive Chatabasi Yamna Fai Haike Wakalon Tazabalai and Sumba Thoram Singh the Yamna Paksana Satarab Isnamaram Oidna Human Civilization Gi Atobo Wakalonama Awale Adana United Family Organization Southeast Asia Northeast India ki ahanba mifam Kwakatil Mayai Koibi Mamang Lekai Community Hall the Pangthokre Tharamadu the Art and Culture Minister L. Jayantakumar Jila Parishad Member Sinam Marjit Sagolbel Thaunawzam Lekai ki Pradhan Nongthomam Ratan IMC ki Corporate Salam Ticket Nupi Samaj ki President T.H. Ramanisu Sarukyake Minister Jayantakumar na religion amasung philosophy asi khedarabasu punna chatminabagi maru oibalei aigi haiba wakalol amada chanakibana Kenaba amasung awan batan bagi mong amalakpana charang na batongan da banate ay koy gilay ba culture da atopagi ithil changsilak pa sina chatna kanglon da ohong balakli ba si semdok pagi tangay fadabalere hayri isa tagi hana semdok na ba tangay fadabalak pamangay da may tigi yung saron tungan na layjirami kada wali kari laygadaw marutakpira imono imagi wari masi wari si khangba amasung taning ba makalgi mauna masin kyam se masin tibi yari totally masin mix culture or kuna maram modana chanamini samaj se aho munai ko ngaptari hong jeno hong ko da aku da loro lore hong ko se da ban patta ma ko do to asin ni aku da ko morally ko da sathina handra ko aku ki moral value khang jaba aku ethical value khang jaba dan ai isa na kanano ise as khangjalak ta base masigi wasama sila bajani masini yang katna bana thinna bonda badaka lepa hadin G. Jiteshwar, T.S. Satish, Prem, R.K. Ranal, amasung P.H. Naubigi Aronba Mihat ki Achumba Wayel Putoktuna, Maraleba Singh Cherak Piu Haina Ngasi, Mayay Lambi Dalaiba, Thongkong Laxmi Bazar da Wakat Mifam Chatakre, JAC amasung Mayay Lambi Mera Paibi Singhi Apunba Khongthang, Thongkong Laxmi Bazar Nupi Lubna Punna Sinduna Chatakiba Wakat Mifam Aduna, Aronba Mihat Asi, Independent Agency Aman Thigat Hallo, Satish amasung Jiteshwar gi Hakchang, Imung Manung da Sino, Maraleba Army Officer Singh Cherak Piu Haina Dabi Tauki, Amuko gi Vice President N.C. Modhu Chandra amasung Kohar gi Chairman Funindro Konsam na Resource Person ina wangangke. District Water and Sanitation Committee Bisnupurna Sinduna Swastha Hi Seva gi makhada lunana na thamnanaba Paujil Buba Khongchata Mangasi Bisnupur SP Complex tagi Kiyamba Ningsing Sanglen Bisnupur Fawba Chatkre Khongchat aduda Manipur Pollution Control Board ki Chairman L. Radhakishore Bisnupur DC Pawan Yadav PhD Bisnupur gi Executive Engineer Gokul Chandra LDA gi Project Director Bhagat Ton Yauna DLO amadi Mahiroi Kyana Sarukyake Khongchat adu gi tungda Kiyamba Ningsing Sanglen da mifam amasu pangthoke Directorate of Extension Education Central Agriculture University Imphal na Sinduna Phau Marang Kaina Puthokna ba Scientific Oibalo Pathap ki maramda Nongmug Oibalo mi singi training program ama Yaripok Yambem da Pangthokre Tharamadu da Yambem Gram Panchayat ki Pradhan S. Bimol Central Agriculture University Imphal ki Principal Investigator Professor P.H. Ranjit Sarmasu Sarugyaki Dr. M. Samarjit Dr. K.H. Ibohol amadi Dr. M. Thoitoi na Resource Person ina wangangke Principal Investigator Professor P.H. Ranjit Sarmana Farmer First Program da Yaripok Top Chingthagi Khul dagi ani khanbada yawbani
मफम असिगी लौमी सिंगना हानगी लो पथाप की चटनबी थादोक्तुना हेना चाथोक लेबा लो पथाप सिंग असे साइंटिस्ट सिंगा लौमी सिंगा पुल्लगा हेना चाथोक लेनबा होटनसे खंगदबा लेरबसु सेंट्रल एग्रीकल्चरल यूनिवर्सिटी दा लौमी सिंगी mateं pangnaba matam pumnamakta lepli haike. Chandel District Hospital, the Health Minister L. Jayantkumar Free Diagnostic Center Mahangdokre. Center asida tongan ba test yankai humdoi lemna tobugi khudong chaba fangankre. Ngasigi thauramadu the Health Director K. Razo amasung ati official kayasu sarugyake. Minister L. Jayantkumar asigumba diagnostic center ase district khuding makta lehenna ba honari haike. Financial constraint is that mayam levenina. अखोइना डिस्ट्रिक्ट हॉस्पिटल ला हाना हानवा फास्ट फेज से डिस्ट्रिक्ट हॉस्पिटल ला हाना को फोकस तौगिरे सिदा वाल हौरी से उखुल डिस्ट्रिक्ट वाले अदिशनावती डिस्ट्रिक्ट वाले समातन अचौ जुब डिस्ट्रिक्ट हॉस्पिटल ने वाली बुको सिगी मतुंग दा अमु लागदबदा सब डिविजनल हॉस्पिटल सिंग लाइक मोरे अदिशनावती के माउ दिमति मतुंग ताबदा फंक्शनल मोंग तना ओरम बकले सिंग कम्युनिटी हेल्थ सेंटर सिंग मददा मरी लागदब बट Ladies and gentlemen, advance go pull up every hostel people district hostels in the focus to open. Jennings की सुपर स्पेशलिटी क्लिनिक अमा ओरिबा एंडोक्राइनोलॉजी क्लिनिक ता ओपीडी येंगबा लाकपसिंग लायंगबा फंगदबा यारिबा सिगी मरमदी डायबिटीज नाबा मिसिंग लेप्तने हेंगलकपा अमरोमदा येंगदबा डॉक्टर ना अमा खक्ता ओइबना थोकपनि हाइना जेनिम्स की मेडिकल सुपरिटेंडेंट डॉक्टर एल रणबीना फंगदोखरे क्लिनिक असिगी जूनियर डॉक्टर यावना स्टाफ सिंग थमलगदी मियामना थेंगनरिबा खुदोंगचादबा सिंग असिदगी खरादंग ओइरबसु फहनबा ngमगन हाइना मथक थंबा अथॉरिटी अमदी स्टेट गवर्नमेंट की पुकनिंग चिंगसिलकले Chief Minister Hakim Changban Laba Ayushman Bharat Nene Tari Kolum Doida launch hogiba free treatment gi lakpachida si machi pressure se khar dulai akoi doctor di machine limited ni staff limited ni adu parja gi need base mogi dangta akoi na hengapadi hengatebo aduga private facility da paisa tingbanina private chalu da paisa tingbanina free treatment ase at least sideju super specialty magi service jo phange adu free treatment gi ate te myam jo phangbanina machine pressure se apoy da pressure acho pressure mala e ngasi bo da campaign lai basing je loina ba ngasi bo da ai manga lai tara lai aina ige adu moina doctor du da mana bung mai da loi ga da do 40 have se mana 40 da loisin de ba ma loina ba yenge ba kari matam da 120 yenge kari matam da 80 yenge 90 yenge adu on an average aina khambada 80 bo yenge ba Go to Village Mission की मखादा टेक्नोपोल डिस्ट्रिक्ट की मनुंग चंबा सीता विलेज ता कानाबा अमत फंगद्री हैना लमदा मदुंग की खुंजा सिंह नैखोई की मोरे की पौमी संजोय द फंगदोरकले सीताकुल की विलेज सेक्रेटरी एम टिलखोजांग हाउकिब न फंगदोरकपदा मेगी तांग अमदा खुल अदुदा टेक्नोपोल डिस्ट्रिक्ट की ओइना गो टू विलेज मिशन पांगथोखरे खुल की माइकैदगी ओल्ड एज पेंशन विडो स्कीम अमदी डिफरेंटली एबल ओइरबा सिंगदा कानाबा फंगनबा चे चांग कया मरी लैनबा सिंगदा पिसन खरबसु ngasi फावबा कानाबा अमत फंगद्रे इसिंग अवाब कया मायोकनरिबा असि मरी लेनबा डिपार्टमेंट दा फंगनबिनबा खंगनग्रबसो ngasi फावबा थबक अमत पाइखलक्ट्री खुलसिगी लंबी थोंग हाइनिंगा लेतना फत्रे चथोक चसिन तौबदा अवाब खुदोंग चादबा कया मरुम मायोकनरे मणिपुर लेंगांगना अथुबा मतमदा मेडियंग चंगबियु हाइना एम टिलखोजांग हाउकिबना मखाताना फोंगदोरकले यू फाउसी लंबी नुंगाइमन दबगी खोइसी याम अवाबा थेनरे दुना मरी लेनबा ऑफिसर सिंगना गवर्नमेंट ना लंबी सु फैना सेम्बिना नबा एना मु appeal to jari ngarang ayu pung nipa lom tabada tamu gi April moon holda tamu youth network na sinduna India amadi Myanmar laibak ani gi praja singi oiba santi purakna bagi damakta mifam ama pangthokre mifam aduda more de labor civil society organization singi luchingba sing yauna punnamiyo yankhai romna sarukya ke tharmaduda Myanmar gi civil society organization singi su punnamiyo chamage yankhai rom sarukya ke Tharumaduda Moreda gi chatkiba civil society organization singi luchingba sing amadi tamu youth network ki luchingba singa khana naina bamifam aduda India amasung Myanmar laibak ani gi government ki maikei digi santi purakna ba toina mifam pangthokle praja singi marakta su aphaba mari thamnana ba mifam adu pangthokpani hairi laibak ani gi marakta thokaningda ba thokdok wathok sing thoktana ba punna hotnamina ba civil society ani na punna faminaduna warashin purakna ba hotnaminasi masina laibak ani gi praja sing hena marak chetpa aphaba mari thamba ngamgani haiba wafam sing phongdokna ke paugi marak thatna temba break ama
Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Medilane Ambulance Services Manipurna miyamgidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo. Medilane Ambulance, People Ambulance. Break matuna taram nok chirizma khataba pau. Hanglep subdivision ki manung chanba Harmon Plain da Sartu Fruit Processing Unit na mayo kya thabak piri. Lengang na medyang changbira badi hena chakot pangamgani hairi hiramas da report ama. Hojik aina leijari mafam asi Chuchanpur district ki Hanglep AC ki manung chana leiba Kangbai CD block ki Harmon Tlang hariba mafam adudani. Mafam asida Sartu Tondana Kumna Masaka kana banatana manung hajid leiriba jaga asida Sarto Food Processing Unit asida thabak phangdri mioi kaya bu thabak piduna hariba processing unit asina lamdam asigi senmit londa kana bakaya piduna leirambe asigi processing unit se hanadi first ekona hobo matamdadi mi yamlamde around mi tara manga dumaina chalairamni hanbadadi hojikti around 20 plus dumaina thabak ekona pi aduga mainly ekoi nongmada ekoi wages se around 200 dagina 230 simaina around ekona wages se pi ekona hapta amada 3 times ningthauka baga sagon senga aduga thangja numit se ekona yamba sigi numit hapta amada numit humni tawbane makoi farmer grower se yam harawe sigi processing unit tawbo matam sida sahi 2010 dagina 2015 sahi manga se yam khona bane DIC da chi thaba commercial industry da muk chi thaba horticulture chi chi tum thaba ne dung pu am da phangde hanadi khoi se yum da thabak su nangai se kar su leram de do ton da na si gi thabak tawra ka pasida ai khoi ge damak ta di nong ma gi lupa chani chahum phum ba phang ba sida ai khoi di yam profit oi yam na harau bane ton da na di mana taw se khoi di michi se pik pagi mayam se phang ba ngam de paisa se ado government amina su mayam se na majing ta biraga chau na hapira adi henna phangini hai ba se khoi di yam pamani sigi je machine se karigumba continuously channa bagi damang ta poche like cold storage kumba leiraga pajana kaino tawbira badi main dum chahi chupa thabak phanga ko thabak phanga laga mi thabak phangba sine thabak pi ba sine ai koina pam ba sidi mainly focus taw se karingai matam da thabak se chillabadi thabak pirabadi mi singje hainabi oina laabadi sigi se phagani haibagi pandam da koina tawbane hariba Sarto Tondana Gomna Paketliba Tabak Asida Langaki Makidigi Karigumba Makalgi Kanab Amata Pangdaban Maram Oiraga Sumatangi Machine Amakakna Mahaki Processing Unit si Chalaiban Maram Oiraga Ningba Tungdaba Amadi Pin the Bakaya Mayoknari Hiramasida Manipuri entrepreneur Kaya Yokot Poina startup policy Makada Hariba Sarto Tondana Komda Langa Asina Sentang Kaya Pita Viduna Ahin Yang Sangbirabadi Masidagi Hena Chauba Processing Unit Ama Samdokpang Ngamgani Habigi Wakal Lehobaga Loinana Mio Kaya was Utok Pivata Natana Lamdamasigi Pineapple Grower Singi Mangduna Leriba Matamatamgi Kihom Sing Market Yon Beadava Kihom Sing Asi Karamakhaidi Kanduna Pineapple Grower Sing Asi Yokotpa Natana Manipurgi economy desu Achoba Kanabama
फंगनी हाइबसिनी आईएसटीवी पाउगिदमक ज्ञानेश्वर युंकाइबम चुचानपुर डिस्ट्रिक्ट हारमोनक्लांग विलेज था असिगी तांग तरा मापलदा नाहारुप मयाई लेकाइदा लेबा तखेले कौबी नुपी अमबु महाकी मचा नुपी लौबा मया नुपा कोंगपाल कोंखाम लेकाइदगी इरोम रणधीर कौबा अमना खाइनादुना लेरिबा तखेलेगी मचा नुपी बुसिनो हाइबा यादे हाइबगी वाहौदा नोमैना कापलंबा थवोंग नाहारुप अपुनबा मैरा पाइबिना कन्ना यानिंगदबा फोंदोखरे चेनरेबा मियोय मतिक चाबा चेराक पीनबा दाबी तौरे मणिपुर प्रेस क्लब ता पांगथोपा पाओगी मिफम अमदा मैरा पाइबी लुप असिगी लुचिंगबी वाई चिगोंग लेना ममांगदसु नुपा असना महाकी नुपीबु तमथीना फुबदगी कयारक मयुंगदा चेलकपगी थौदोक लेख्रे था असिगी तांग कुंदा पुलिसना फाख्रबा मियोय असिगी मथक्ता पुलिसना अथुबा मतमदा चार से थांगतुना चप चाबा चेराक पीगदबनी हाइखे गवर्नमेंट सर्विस तौबा मणिपुर पुलिस अमना ममादबु हापगी एमदा नोमै कापसनबा पुलिस अमगी नियम नते मणिपुर गवर्नमेंट मसिजा अकम एक्शन लखम दुई वरम इचा चादना नोमैना कापम मिसि माबु पुंसी चुपा जेन लेबा मागी थबक सस्पेंड तौबा माबु मतिक चाबा मणिपुर गवर्नमेंट ना धंदी बिबियु बीजेपी थौबाल डिस्ट्रिक्ट की चाही की एग्जीक्यूटिव मिफम ngasi खोंगजोंग वार मेमोरियल कॉम्प्लेक्स खेबचिंग द पांगथोखरे थरमदुदा वांगजिंग टेंथा केंद्र की एमएलए ब्रोजेन डिस्ट्रिक्ट प्रेसिडेंट एल देबेन स्टेट स्पोक्सपर्सन डॉक्टर निमाई चांद लुवांगसु सरुक्याखे एमएलए ब्रोजेन ना बीजेपी न लुचिंग गवर्नमेंट असिना खुंगंग चटसि मिशन होगदोक्तुना मियाम की फंगफम थोप चाकथोंग युमथोंग खुदिंग द फंगहले हेना चौकप लमदम अमा पुरक ngamnanaba पार्टी की वर्कर्स सिंग पुन्ना होटनमिनसी हाइखे लमदम मशिगी नहा ओरिबा लायक सिंगी आर्ट एग्जिबिशन अमा ngasi सिंगजमै थोकचोम लेकाई द हौक्रे एग्जिबिशन असिदा लमदम मशिगी नहा ओरिबा आर्टिस्ट तरुक अमसोंग मपान की आर्टिस्ट अहुम न येकपा लाइक कुन तरेट उतली मारुति सुजुकी नेक्सा ब्रांड के अनोब सियास ngasi मणिपुर दसु चिंगमेरोंग द लेबस्टन मोटर्स द नेक्सा शोरूम द हौदोक्रे नौना फीचर कया हपकलब सियास अल्फा प्रीमियम असिगी अहानब कस्टमर अरुणा लाइश्रमना गाड़ी की अहानब माइखुम हंगदोखी नंबोल म्युनिसिपल काउंसिल की वार्ड नंबर 4 की मनुंग दंगसी नंबोल अवांग वेलफेयर एंड डेवलपमेंट कमिटी ने सिंधुना स्वास्थ्य ही सेवा की सरुकम ओइना वार्ड असिगी लंबी की नागयत लेरिबा मफम सिंह कमिटी की मेंबर सिंह डिमार्केशन तौरब मतुंगदा लमटू सिंगदोखरे थरमदुदा वार्ड नंबर 4 की काउंसिलर सीएच अरुणा देवी अमदी वेलफेयर डिपार्टमेंट क्या की मेंबर कयासु सरुक्याकी बीजेपी नंबोल मंडल की प्रेसिडेंट सु ओरिबा नंबोल यूथ क्लब एंड लाइब्रेरी की प्रेसिडेंट सलाम ब्रजमनीना माकी माइकैदगी लमटू सिंह यावरिबा मियोय सिंगदा उचारा अमम खुदोल तमके मफम खुदिमक लूना नाना थमननब होटनमिनसी हाइखे साहित्य अकादमी अमदी ममताज मणिपुरी डांस एंड म्यूजिक सेंटर न सिंधुना लोका द मैनी वॉइसेस इन खुनुंग इसे हाइबसिगी थौरम अमंगसे ऑल असेंबली रोड लेबा मणिपुर हिंदी परिषद हॉल द पांगथोखरे थरमदुदा साहित्य अकादमी ईस्टर्न रीजन के ऑफिसर इंचार्ज मिहिर कुमार साहू मणिपुरी एडवाइजरी बोर्ड साहित्य अकादमी की कन्वीनर एंड किरण कुमार अमदी मुमताज मणिपुरी डांस एंड म्यूजिक सेंटर की प्रेसिडेंट माइबम चंद्रना अथोइब मिथुंगलेन सिंह ओइना सरुक्याखे मणिपुर एडवाइजरी बोर्ड साहित्य अकादमी की कन्वीनर एंड किरण कुमारना थौरंगा मरी लेना हाइकिबदा खुनुंग इशे हाइबसी मियोबगी पोकपदगी सीबा फावबगी मचट यावबा आर्ट फॉर्म अमनी मसी मणिपुर की नाट कथानबा यादरबा मचक अमसु ओइरी हाइना फोंदोखे थौरंगा मरी लेना इरुंगबम पटमेनिना खुनुंग इशे हाइबसिगी मतंगदा डेमोन्स्ट्रेशन लेक्चरर पीदुना मियामदा खंगनखे Systematic Voters Education and Electoral Participation SWIFT campaign की सरुकमा ओइना Fluorescence Communication सिंधुना ngasi Kuman Lampak Sports Complex की wall दा Street Art Competition अमा पांगथोखरे लायकपा ग्रुप निफु रोमना चांगदमना बादुदा सरुक्याखे श्री श्री गौर गोविंद गर्ल्स कॉलेज खुराइदा स्वास्थ्य ही सेवा मदी स्विफ्ट कैंपेन पांगथोखरे सीईओ की मखादा पांगथोखिबा कैंपेन अदुदा चही तरनिपा सुरबा मियोय सिंह सोइदना वोटर लिस्ट चलहनबा अमदी इलेक्शन सिंह दा सरुक याहनबगी मतंगदा एक्सपर्ट सिंहना महिरोय सिंह दा पाउताक पीखी सलाई होल्डिंग्स प्राइवेट लिमिटेड की मोइदांग पोक्ता लेबा सलाई कंस्ट्रक्शन मैन्युफैक्चर फैक्ट्री दा पोट हुरानबा चटलंबनी हाइबा ngairangbomdagi miyoi ama faraga patsoi police ta sinakre thabakasida miyoi mari chennai hairi salagi board of director member khuman them jonandana lamdam mashigi miyoi kya thabak pinabagi tamakta paikhatliba pandamda asigumba factory asi hangdokpani lamdam mashigi hogalagliba miyoi singi khallaga asigumba huran chinti ki thabak ase matungda tawbiga nu haike
ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕꯗꯤ ꯁꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯗꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ 20 years ꯚꯤꯖꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝꯁꯤꯡ ꯊꯕꯛ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯤꯡꯈꯠꯆꯔꯤꯕ ꯁꯨꯝꯕ ꯐꯦꯛꯇꯔꯤꯁꯤꯡꯁꯤꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯔꯤ ꯂꯩꯅꯕ ꯂꯩꯀꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯀ꯭ꯂꯕꯀꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯅꯕ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ Maring Medicals Union Sinduna Nomuyoba Mega Free Health Camp Ama Technopol District Khu Kartil Community Hall the Pangthokre Camp Adu Maring Furuki Tongan Tongan ba Laying Sangda Ladiba Dr. Kunmari District Asiki Manungdargi Lakpa Miyoy Chani Hena Laying Bagaloinana Hidak Langthak Singh Lem the Ying Toki Aryan Theatre की मरफू हुमदोई सुबह मपो कुमोन का मरी लेना हंजबम श्यामो शर्मा की चाम सुबह मपो कुमोन आर्यन थिएटर ने सिंधना होटल इम्फाल द पांगथोखरे थौरमसदा थिएटर असिगी निंगशिंग वॉल्यूम अमसु रिलीज तौके ngasi थौरमदुदा आर्यन थिएटर की प्रेसिडेंट डॉक्टर लोकेंद्र आरामबम प्रोफेसर सोयाम लोकेंद्रजीत सीएच प्रेमानंद अमदे थिएटर की सकनाइरबा मियो क्यासु सरुक्याखे Manik Chan Pan Masala Madi Amar Sinef Production Sinduna Andaman Islander September Tara Dagi Taramanga Fauba Pangtokiba IAWA India 2018 da Manipur gi Mahut Silubi Henthoibi Moirang Them Amasung Nunglek Pam Premina winner Amadi runner up Tarakle Hairi Manipur Press Club the Pangtupa Pawgi Mi from Amada IAWA gi National Director Bume Chan Khabana category ahum thokna changdam naki baduda Mr. Mrs. Amadi Miss ki kanglukta Manipur gi oina Mrs. ki category da winner Amadi runner up tarakpani hairi District Administration Tamenglong na sindana Portion Maha amasung Swasthya Seva Thoram Indoor Stadium Tamenglong da Pangthokre Tharamashi gi saruk ama oina mahiroi singi sport painting competition amasung essay competition pangthokhe Tharamadu da DC Ravinder Singh District Hospital Tamenglongi MO Dr. Daina SDO Tamenglong Kachamthai Faiga JEO Su Sarukyakhe Manipur Library Association United Liangmai Baptist Church Tamenglonga Kutsamnaduna Nomugaba Library Awareness Thoram Ama Church Asagi Auditorium the Pangthokre Tharamaduda Jalerong Baptist Churches Council Northeast India General Secretary Dr. N.H. Adui Tamenglong College ki Principal Dr. N. Daimai Rans Forest Officer Tamai S. Khogan Manipur Library Association ki President K. Chauba Nelit Infag Information Officer H. Rajendra Su Sarukyake Ayushman Bharat National Health Mission ki Manipur ki Makhada Thobal District ki Manung Channa Thobal Khunok da Leiba Primary Health Sub Center da DC Thobal H Rositana Health and Wellness Center Hangdokre Thoramaduda CMO Thobal Dr. N Jayanti Kumar Councillor M Rabi Center Sigi District Nodal Officer KHH Memchasu Sarukyake Churachandpur District Women Police Station the Child Friendly Urban Officer Manipur Commission for Protection of Child Rights DGP Amadi SP Churachandpur na hotnaduna hangdokre asigumba Child Friendly Officer ma hangdokpa si Manipur goina ahanbani angang sinasingba office asida Child Friendly Urban Environment amapiduna angang victims in the service piba ngamgani haike Howjik sanabagi pau UPF ne Sindhu na pangthokadariba Mega Marathon Manipur gi Media Committee Semkre Sanga Express ki M Roman Chairman oba committee asida UPF ki Publicity Secretary Asong Koireng na convener Pongnafam gi 8 Sadanandana ko convener oiri committee asida Manipur amadi mapan gi paumi kuntra rom na sarukyari Ahanba North East Olympic Games sa Sarugyana ba Manipur Athletic Team semna bagi trial selection ama thasi ki kunipal gi ayu pung taruk makhaida Kumalampak Man State in the pangthoklagani amaromda kuntra nipal Super State S Group Athletic Championship su October manga dagi taret fawba Kumalampak Man Stadium the pangthoklagani Kanglup nipal thona pangthokadoriba championship asida Sarugyana bagi dama association da affiliate toba unit singna September tara fawba gi manungda entry pisalakna bakhangali Nupi ki chahi tara mapal makha ki T20 League Ningthokapa numitagi Luang Popa Cricket Stadium Luang Sangam da horagani sanaroi singna birth certificate SSC PAN card Aadhaar card cancel check natraga bank passbook amasung color passport size photo ani purakna bakhangali All Manipur Bodybuilding ki Makhada Imphal West District Bodybuilding and Fitness Association amasung Yachal Club Urembam ani na khutsamnaduna tara taruk shuba Mr. Imphal West District Bodybuilding Contest hayeng Urembam Makha Lekai Community Hall de pangthoklagani hairi Makhatana sanabagi sports journalist Boya Ningthaujan da ki phongbigani
Sahi taramari makagi Anisuba President Cup Hockey Championship ki ngasi sankiba match singda CEO singmi wang makhetri lekai amadi Pham Imphal mai pakre Manipur Hockey na sinduna tha sigi tang tara taruktegi team mapal na grubani thongna khairuktuna Khuman Lampak Estrota Hockey Stadium da sathariba championship asigi ngasi chanakiba ahanba match da CEO singmi wang makhetri lekai na Bisnupur Hockey bu banjal ahum anida maitiba pikhibani match asida mai pakiba CEO singmi wang makhetri lekai panjal singadu N Amarjit na match ki 29 suba madi yankai suba minita panjal ani sanki atoba panjal aduna ai Rohit na match ki 38 suba minita sankhibani match asida maiti khiba Bisnupur Hockey ki panjalani aduna TS Donel amadi TS Bikramjit na match ki 35 suba madi 33 suba minita sanki ani suba match ki sanakibada Pham Imphal na YCCIC kontha ahlupu panjal mari sinoda maiti bapikrai Pham Imphal gi mai pakibagi panjal singadu KS Tarun na match ki 38 suba 19 suba madi 39 suba minita panjal ahum sanki atopa panjal aduna N Datana match ki 19 suba minita sankibani Amaromda tim tare na grubani thongna khaidoktuna tha sigi tang tara taruktegi stadium asida sathariba sahi tratruk makhagi nupi masagi ani suba President Cup Hockey Championship ki ngasi sanakiba match da SYUC Usekon khunongna Pham Imphal bu panjal ahum sinoda maitiba pikrai match asida mai pakiba SYUC Usekon khunongi panjal ahum madu SIS Tamuna match ki mari suba madi 35 suba minita panjal ani sanki atopa panjal aduna Ais Vidya Lakshmi na match ki manga suba minita panjal amachanduna match asi mai pakibani Tares suba mangsa tabam ibo yaima madi puinabati Memorial Mixed Likam no auto kendra wise kang tournament ki ngasi sanaki ba match ta konthojam kendra kangkhutna sagol bal kendra kangkhut pumaiti ba pikre Manipur Kang Association gi miang makhada singjamai kangkhut singa mathakna sinduna mamang thagi tang kun taruktegi kangkhut taramari na grumari thongna khairuktuna singjamai kangchengda sathariba tournament asigi ngasi sanaki ba match ta konthojam kendra kangkhutna sagol bal kendra kangkhut pupanjal tarataruk nipal da maiti ba pikhibani Hayeng kangchang asida thangmiban kendra kangkhut amadi oinam kendra kangkhut ka sanagani Thasi ki tang kun terete ki kuntra phawba Himachal Pradesh ki Kangra district ki Palampur da pangthok kadoriba nupa masagi kun tare suba madi nupi masagi kun suba subjunal atia patia national championship ta sharuk yagadaba Manipur gi nupa masa madi nupi masa atia patia sanaroi kun mari madi official mari ngasi Imphal gi international airport gi Himachal Pradesh ki damag Imphal thadokre O Dinesh Kumar amadi TS Akash Kumar na nupa gi team coach amadi manager oigani Y Ajit Kumar amadi L Kabita na Manipur team gi nupi gi coach amadi manager oigani Takachiri boyai hajeru bada moriba pau amukahna Manipur University da hingda red chataki badu complaint taropagi matungina pakat ki pathabag ni haina chief minister na phongdokre Miyam ki thabak tawbada hena khudong chana na police yauna public servant singda season nagada ba gari humfu mathoi mari lainaba singda khutsinna khre Amasong Imphal Jiri lambi ki makru thong manakta khutlai paiba singna gari kunlom lut tawkre driver ama phakre Ngasigi unayas tibna pijaba pau matanga shale lesenjere meeting tabiri basingi mafamdagi kaniya thangni jari pina pirasi